ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁ꯭ꯇꯦꯂꯤꯟ ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯏꯗꯥꯝ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯣ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯈꯨꯜ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯄꯥꯏꯖꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯆꯥꯎꯔꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯝꯖꯤꯡꯕ ꯃꯄꯥ ꯑꯃꯗꯤ ꯃꯕꯣꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥꯗꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯝꯖꯤꯡꯕ ꯃꯍꯧꯁꯥꯅ ꯃꯉꯥꯎ ꯌꯥꯝ ꯊꯤ, ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯅꯥꯇꯩ ꯑꯃꯠꯇ ꯆꯥꯗꯦ꯫ ꯂꯝꯖꯤꯡꯕ ꯆꯍꯤ 9 ꯁꯨꯕꯇ ꯉꯥꯏꯔꯤ꯫ ꯃꯉꯥꯎ ꯊꯤꯕ ꯃꯆꯥꯅꯨꯄꯥ ꯃꯥꯒꯤꯗ ꯈꯟꯕꯗ ꯃꯄꯥ ꯃꯪꯒꯤꯖꯥꯎ ꯌꯥꯝꯅ ꯋꯥꯖꯕꯅꯤ꯫ ꯊꯪꯅꯕꯗꯅ ꯂꯝꯖꯤꯡꯕꯒꯤ ꯌꯥꯝꯅ ꯃꯥꯟꯅꯖꯕ, ꯌꯥꯝꯅꯁꯨ ꯆꯥꯟꯅꯖꯕ ꯃꯇꯥꯎ ꯑꯃꯁꯨ ꯂꯩꯔꯤ, ꯃꯃꯤꯡꯅ ꯄꯣꯔꯩ꯫ ꯉꯁꯤꯁꯨ ꯃꯇꯥꯎ ꯑꯅꯤꯗꯣ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯕ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯑꯄꯥꯟꯕ ꯍꯩꯈꯥ ꯃꯈꯩ ꯊꯨꯝꯃꯣꯛ ꯑꯃ ꯄꯤꯛ ꯊꯟꯅ ꯍꯦꯛꯇꯣꯛꯂꯝꯕꯒꯤ ꯃꯪꯒꯤꯖꯥꯎꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯍꯩꯈꯥ ꯃꯌꯥꯝ ꯑꯗꯨ ꯍꯦꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯅꯤꯗꯨꯁꯨ ꯈꯪꯖꯗꯦ꯫ ꯍꯩ, ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣ! ꯆꯦꯟꯈꯤꯅꯨ ꯍꯥꯏꯁꯤ ꯅꯣꯏ ꯑꯅꯤꯗꯅꯦ! ꯀꯩꯒꯨꯝꯕ ꯑꯩꯅ ꯐꯪꯉꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯅꯇꯩ ꯌꯥꯝ ꯆꯥꯔꯣꯏꯀꯣ? ꯂꯝꯖꯤꯡꯕ ꯂꯥꯞꯇꯛ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯀꯤꯅ, ꯆꯩꯗꯣ ꯍꯨꯟꯗꯣꯛꯈꯣ ꯑꯗꯨꯗꯤ ꯍꯥꯟꯅ꯫ ꯄꯣꯔꯩꯅ, ꯕꯥꯇꯣꯟ ꯑꯩꯗꯤ ꯌꯥꯎꯗꯦ, ꯃꯥꯅ ꯍꯦꯛꯄꯅꯦ꯫ ꯀꯔꯤ, ꯅꯪꯅ ꯍꯦꯛꯁꯤꯅ ꯍꯦꯛꯏ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯑꯩꯁꯨ ꯍꯦꯛꯄꯗꯤ ꯅꯪꯅ ꯍꯦꯛꯏ ꯅꯠꯇ꯭ꯔꯥ? ꯇꯥꯅꯤꯡꯗꯦ ꯅꯣꯏ ꯑꯅꯤ, ꯁꯤꯗ ꯂꯥꯎ! ꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯄꯔꯕ ꯂꯥꯎꯅꯦ! ꯄꯥꯕ, ꯆꯩꯗꯣ ꯍꯥꯟꯅ ꯍꯨꯟꯗꯣꯛꯈꯣ ꯍꯥꯏꯕꯅꯦ꯫ ꯃꯪꯒꯤꯖꯥꯎ ꯄꯥꯏꯔꯝꯕ ꯆꯩꯗꯨ ꯍꯨꯟꯗꯣꯛꯈꯤꯕ ꯑꯗꯨꯗ ꯑꯅꯤꯗꯨ ꯌꯥꯝ ꯀꯤꯅ ꯃꯪꯒꯤꯖꯥꯎꯒꯤ ꯃꯥꯡꯗ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯅꯠꯇꯦ, ꯆꯥꯅꯤꯡꯂꯁꯨ ꯑꯃꯅꯤ ꯍꯦꯛꯂꯒ ꯆꯥꯕ ꯌꯥꯗꯕ꯭ꯔꯕ? ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯂꯣꯏꯅ ꯍꯦꯛꯇꯣꯛꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯑꯅꯤꯗꯨ ꯈꯨꯝꯗꯦ, ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯦꯞꯂꯤ꯫ ꯃꯪꯒꯤꯖꯥꯎ ꯃꯈꯥ ꯇꯥꯔꯛꯏ, ꯅꯣꯏ ꯑꯅꯤ ꯁꯤ ꯂꯣꯏꯅ ꯌꯣꯜꯂꯨꯗꯧꯅꯤꯀꯣ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯨꯝ ꯆꯪꯉꯛꯄ ꯌꯥꯔꯣꯏ꯫ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯝꯂꯒ ꯃꯪꯒꯤꯖꯥꯎ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯍꯩꯈꯥ ꯌꯥꯎꯕ ꯊꯨꯝꯃꯣꯛꯇꯨ ꯅꯥꯀꯟ ꯅꯥꯀꯟ ꯌꯥꯟꯗꯨꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯏ꯫ ꯄꯣꯔꯩꯅ, ꯁꯤꯕꯨ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦꯗ, ꯑꯃꯨꯛꯇꯁꯨ ꯌꯣꯟꯗ꯭ꯔꯤ ꯑꯩꯗꯤ꯫ ꯅꯣꯏ ꯅꯄꯥꯗꯣ ꯌꯥꯝ ꯐꯠꯇꯦ, ꯃꯥꯅ ꯑꯗꯨꯝ ꯌꯣꯜꯂꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯏꯁ, ꯅꯣꯏ ꯅꯄꯥꯗꯤ ꯌꯥꯝ ꯐꯕꯅꯤꯅ ꯉꯍꯥꯟ ꯏꯅꯦ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗꯒꯤ ꯇꯟ ꯂꯥꯛꯑꯒ ꯆꯦꯜꯂꯛꯄꯒꯤ ꯀꯥꯡꯈꯗ ꯂꯣꯠꯂꯁꯨ ꯆꯤꯡꯊꯣꯛꯑꯒ ꯏꯕꯥꯅꯤ ꯐꯨꯏꯗꯨꯗꯤ꯫ ꯏꯅꯦ ꯊꯔꯣꯅꯤ ꯐꯠꯇ꯭ꯔꯤꯗꯤ ꯃꯥꯅ ꯄꯥꯕꯗ ꯍꯥꯏꯗꯣꯛꯄꯒꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨ ꯌꯧꯔꯦ꯫ ꯍꯩꯈꯥ ꯌꯥꯎꯕ ꯊꯨꯝꯃꯣꯛꯇꯨ ꯊꯝꯗꯨꯅ ꯍꯩꯈꯥ ꯌꯣꯟꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯄꯣꯔꯩꯅ, ꯍꯩꯈꯥ ꯌꯣꯟꯖꯔꯤ, ꯍꯩꯈꯥ ꯌꯣꯟꯖꯔꯤ! ꯂꯝꯖꯤꯡꯕꯅ, ꯈꯔ ꯀꯟꯅ ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯃꯤ ꯑꯃꯇ ꯇꯥꯔꯣꯏꯌꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯂꯝꯕ ꯑꯃꯗꯤ ꯆꯠꯈꯤꯕꯁꯤꯡꯅ ꯍꯩꯈꯥ ꯑꯗꯨ ꯂꯩꯕꯒꯤ ꯃꯍꯨꯠ ꯂꯛꯅꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯠ ꯈꯨꯜ ꯑꯁꯤꯗ ꯈꯪꯕꯅꯤ꯫ ꯁꯣꯝꯗꯅ ꯄꯣꯔꯩꯒꯤ ꯃꯃꯥ ꯕꯤꯅꯥꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯆꯥ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯊꯤꯕ ꯊꯣꯛꯂꯛꯏ꯫ ꯃꯪꯒꯤꯖꯥꯎꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯃꯪꯒꯤꯖꯥꯎ! ꯑꯍꯣ ꯃꯪꯒꯤꯖꯥꯎ! ꯃꯪꯒꯤꯖꯥꯎ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ, ꯍꯥꯎ, ꯀꯩ ꯂꯩꯔꯦ ꯏꯇꯩꯃ? ꯄꯣꯔꯩꯗꯣ ꯁꯤꯗꯒ ꯂꯩꯕ꯭ꯔꯅꯦ? ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯗꯣꯝ ꯆꯠꯈꯤꯒꯦ? ꯑꯅꯤꯗꯣ ꯑꯩꯅ ꯄꯥꯜꯂꯤꯕ ꯍꯩꯈꯥ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯦꯛꯇꯣꯛꯂꯝꯕꯒꯤ ꯌꯣꯜꯂꯨꯆꯣꯅ ꯌꯣꯜꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯨꯝ ꯍꯟꯖꯤꯜꯂꯛꯀꯅꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯩꯊꯦꯜ ꯃꯆꯥꯗ ꯑꯅꯤꯗꯣ ꯂꯩꯔꯝꯅꯤ꯫ ꯀꯩꯒꯤ ꯃꯣꯏꯗꯤ ꯑꯗꯨꯛ ꯌꯥꯝꯕꯗꯨꯗꯤ ꯍꯦꯛꯇꯠꯂꯤꯕ? ꯈꯪꯗꯦ ꯑꯩꯁꯨ, ꯑꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯌꯣꯜꯂꯨꯆꯣꯅ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯅꯤꯗꯅ꯫ ꯑꯅꯤꯁꯦ ꯀꯔꯝ ꯊꯣꯛꯑꯒꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯃꯥꯟꯅꯖꯈ꯭ꯔꯦ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ, ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯩ ꯆꯠꯂꯒ꯫ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ꯫ ꯕꯤꯅꯥ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯨꯡꯁꯨ ꯅꯨꯡꯁꯤ, ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯆꯥ ꯑꯅꯤꯕꯨ ꯀꯌꯥꯝ ꯌꯣꯜꯂꯒꯦ? ꯂꯝꯖꯤꯡꯕꯅ ꯇꯥꯞ ꯑꯣꯛꯇꯨꯅ, ꯌꯣꯟꯗꯦꯗ ꯑꯝꯇ, ꯂꯩꯕꯩ ꯃꯍꯨꯠꯇꯅꯦ ꯂꯣꯏꯅ ꯅꯣꯛꯁꯤꯜꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯥꯔꯤꯒꯤ ꯃꯄꯥꯗꯣ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯤꯔꯝꯗꯅ ꯈꯨꯛꯕꯥ ꯑꯃ ꯄꯥꯏꯔ ꯆꯠꯈ꯭ꯔꯤꯕ꯫ ꯃꯥ ꯑꯩꯅ ꯃꯀꯣꯛ ꯊꯨꯒꯥꯏꯗꯣꯏꯅꯤ ꯁꯣꯏꯗꯅ꯫ ꯍꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ꯫ ꯃꯤꯉꯣꯟꯗꯅꯦ ꯑꯗꯨꯝꯅ ꯈꯛ ꯈꯟꯒꯅꯨꯀꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯆꯠꯈ꯭ꯔꯁꯤ, ꯊꯨꯝꯃꯣꯛꯇꯣ ꯏꯃꯥ ꯄꯨꯔꯛꯑꯒꯦꯁꯤ꯫ ꯄꯣꯔꯩꯅ, ꯑꯗꯣ ꯃꯣꯏ ꯄꯥꯕꯅꯗꯤ ꯌꯣꯟꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯪꯂꯛꯀꯅꯣ ꯍꯥꯏꯗꯨꯗꯤ? ꯏꯃꯥꯅꯅꯦ ꯍꯥꯏꯅꯔꯝꯂꯕꯅꯤ, ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯂꯥꯛꯑꯣꯁꯤ꯫ ꯅꯥꯀꯟꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯍꯜ ꯑꯃꯅ, ꯕꯤꯅꯥ, ꯑꯅꯤꯁꯤꯕꯨ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯅꯦ꯫ ꯐꯅꯕꯨ ꯄꯣꯠ ꯄꯥ ꯆꯥꯔꯤꯅꯦ ꯑꯅꯤꯁꯦ꯫ ꯑꯅꯤꯁꯤ ꯌꯦꯡꯂꯤꯉꯩꯗ ꯑꯩꯗꯤ ꯄꯣꯠꯀ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯕꯅꯤ꯫
ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯁꯦꯟꯅꯕꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈꯤ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯄꯣꯔꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯁꯥꯒꯩ ꯅꯠꯇ꯭ꯔꯕꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯑꯊꯣꯡꯕ ꯏꯟꯁꯥꯡ ꯂꯥꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯅꯤ ꯉꯁꯤꯁꯨ ꯂꯝꯖꯤꯡꯕ ꯈꯣꯏꯗ ꯏꯃꯨꯡ ꯑꯅꯤꯗꯨ ꯌꯦꯟ ꯑꯃ ꯊꯣꯡꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯔꯣꯛꯀꯣꯏꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯅꯥꯀꯟꯗꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯕꯣꯛ ꯃꯤ ꯑꯃ ꯀꯧꯅꯥꯒꯤ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯃꯌꯥ ꯀꯥꯔ ꯇꯨꯝꯃꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯂꯝꯖꯤꯡꯕ ꯁꯥ ꯆꯥꯗꯕ ꯃꯕꯣꯛ ꯑꯗꯨꯗ ꯌꯦꯟ ꯃꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯆꯪꯁꯤꯟꯈꯤꯗꯨꯅ ꯀꯥꯗꯨꯅ ꯂꯩꯕ ꯃꯕꯣꯛꯀꯤ ꯃꯌꯥ ꯑꯗꯨꯗ ꯍꯦꯛ ꯏꯜꯂꯨꯏ ꯃꯤ ꯑꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯩ ꯃꯍꯥ ꯆꯥꯟꯗꯥꯟ ꯊꯨꯏ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ ꯇꯧꯔꯤꯕꯗꯨ ꯎꯔꯕꯗ ꯃꯪꯒꯤꯖꯥꯎ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯩ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯒ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯂꯝꯖꯤꯡꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯃꯌꯥꯝꯗꯨ ꯅꯣꯛꯄꯣꯏ ꯉꯛꯄꯣꯏ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥ ꯁꯤ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯁꯤ ꯂꯥꯛꯑꯣꯕ ꯂꯝꯖꯤꯡꯕ ꯆꯦꯟꯅ ꯇꯜꯂꯤ ꯂꯥꯛꯑꯣꯏ ꯄꯥꯕ ꯅꯐꯨꯗ ꯇꯧꯔꯤꯗꯣ ꯈꯪꯉꯦ ꯅꯕꯣꯛ ꯁꯥ ꯆꯥꯗꯕꯁꯦ ꯅꯪꯅ ꯌꯦꯟ ꯃꯇꯨꯝ ꯏꯁꯤꯜꯂꯤꯗꯨꯕꯨ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯑꯉꯥꯡꯅꯣꯕ ꯁꯤ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯑꯩꯅ ꯕꯨꯕꯣꯛꯅ ꯃꯌꯥ ꯀꯥꯔ ꯂꯩꯕꯗꯨꯗ ꯆꯥꯅꯤꯡꯕ ꯃꯥꯜꯂꯦꯅ ꯏꯜꯂꯨꯝꯅꯦ ꯑꯩꯗꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ ꯂꯝꯖꯤꯡꯕ ꯃꯥꯁꯨ ꯃꯄꯥꯅ ꯇꯥꯟꯅꯔꯛꯂꯕꯗ ꯀꯟꯕꯤꯅꯕ ꯍꯥꯏꯗꯅ ꯄꯣꯔꯩꯒꯤ ꯃꯄꯥ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯕꯥꯆꯧ ꯄꯥꯕꯅ ꯏꯐꯨꯗꯣꯔꯦ ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯣ ꯕꯥꯆꯧ ꯍꯥꯏ ꯑꯩꯅ ꯉꯝꯗꯦꯀꯣ ꯅꯪ ꯅꯃꯥ ꯆꯧꯕꯤ ꯃꯅꯥꯛꯇ ꯆꯪ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯝꯖꯤꯡꯕ ꯕꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯤ ꯏꯇꯩꯃ ꯑꯉꯥꯡꯗꯣ ꯊꯥꯗꯣꯔꯛꯑꯣ ꯃꯗꯨ ꯂꯝ ꯌꯥꯝ ꯍꯦꯟꯗꯣꯔꯤ ꯌꯥꯔꯤꯁꯦ ꯐꯨꯕꯤꯌꯨꯔꯅꯨ ꯑꯉꯥꯡꯅꯤ ꯈꯪꯗꯗꯅ ꯇꯧꯖꯔꯤꯅꯤ ꯄꯣꯔꯩꯅ ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯍꯥꯎꯕ ꯌꯦꯟꯁꯦ ꯕꯨꯕꯣꯛꯅ ꯆꯥꯗ꯭ꯔꯤꯁꯤꯕꯣ ꯍꯩ ꯅꯪꯃꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤ ꯑꯃꯅ ꯑꯆꯧꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯪꯅꯗ ꯐꯨꯃꯟꯗꯅ ꯆꯥꯎ ꯍꯦꯟꯗ꯭ꯔꯕ ꯀꯩꯅꯣꯝꯁꯨ ꯇꯧꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯣꯡ ꯍꯨꯛꯇꯦꯗ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯏꯔꯥꯡ ꯑꯗꯨꯁꯨ ꯅꯦꯝꯊꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯁꯤꯅ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯪꯒꯤꯖꯥꯎ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯐꯨꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯅꯨꯡꯁꯤꯗꯕꯒꯤ ꯐꯨꯔꯤꯕ꯭ꯔꯥ ꯃꯗꯨꯁꯨ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯔꯣꯏ ꯉꯁꯤ ꯐꯥꯎꯗ ꯊꯣꯜꯂꯤꯕ ꯃꯃꯤꯡ ꯑꯁꯤ ꯀꯧꯈꯤꯕ ꯅꯠꯇꯦ ꯃꯆꯥ ꯊꯣꯏ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯑꯗꯨꯕꯨ ꯍꯟꯗꯦ ꯂꯝꯖꯤꯡꯕ ꯅꯣꯡꯃꯁꯨ ꯂꯝꯖꯤꯡꯕ ꯃꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯄꯥꯕ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯦ ꯍꯩꯃꯥ ꯃꯆꯥ ꯊꯣꯏ ꯅꯪꯕꯨ ꯄꯥꯕ ꯄꯩꯁꯥ ꯐꯪꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯐꯪꯕꯒ ꯂꯩꯗꯣꯏꯅꯤꯁꯦ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩꯌꯣ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯣꯡꯒ꯭ꯔꯥꯎ ꯊꯣꯛꯑ ꯂꯩꯌꯣ ꯍꯥꯏꯔꯕ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣꯕ ꯄꯥꯕꯁꯤ ꯌꯥꯝ ꯋꯥꯏ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯅꯤꯡꯉꯥꯏ ꯇꯧꯅꯨꯁꯤ ꯃꯆꯥ ꯊꯣꯏ ꯅꯥꯀꯟꯗꯒꯤ ꯃꯕꯣꯛ ꯃꯤ ꯑꯃꯅ ꯏꯁꯨ ꯊꯣꯏ ꯄꯥꯕꯅ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯗ꯭ꯔꯗꯤ ꯁꯣꯔꯣꯛꯇ ꯕꯣꯔꯥ ꯊꯥꯔꯒ ꯐꯝꯃꯨꯆꯣ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯆꯥꯅꯅ ꯍꯦꯛ ꯃꯇꯧꯈ꯭ꯔꯦ ꯄꯣꯔꯩ ꯁꯣꯔꯣꯛꯇ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯠꯇ ꯁꯦꯠꯇꯅ ꯕꯣꯔꯥ ꯑꯃ ꯊꯥꯔꯒ ꯐꯝꯂꯤ ꯅꯥꯀꯟꯗꯅ ꯄꯣꯔꯩ ꯂꯦꯞꯂꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯅ ꯅꯣꯛꯅꯣꯛꯇꯅ ꯆꯠꯅꯈꯤ ꯄꯣꯔꯩꯅ ꯁꯥꯟꯅꯕ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯇꯜꯂꯦ ꯑꯩ ꯁꯥꯟꯅꯔꯣꯏ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯇꯦ ꯅꯪꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯅꯥꯀꯟꯗꯒꯤ ꯕꯤꯅꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯩꯃꯥ ꯂꯝꯖꯤꯡꯕ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯄꯥꯕꯅ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯤꯗꯕꯩꯅꯦ ꯂꯥꯛꯑꯣꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ ꯅꯪꯁꯦ ꯑꯁꯨꯝꯅ ꯊꯦꯝꯅꯧꯗꯅ ꯕꯤꯅꯥꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯁꯤꯟꯈꯤ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯊꯣꯡ ꯆꯥꯗꯅ ꯍꯧꯔꯛꯄ ꯑꯅꯤꯗꯨ ꯄꯥꯈꯪ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯃꯕꯣꯛ ꯃꯤ ꯑꯃꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯉꯝꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯎꯅꯔꯤ ꯉꯝꯕꯅ ꯆꯪꯈꯣꯟꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯏꯁꯦ ꯇꯥꯉꯝꯕ ꯑꯩ ꯃꯨꯟꯅ ꯈꯜꯂ ꯃꯇꯨꯡꯗ ꯋꯥꯐꯝꯁꯦ ꯍꯥꯏꯕꯅꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ ꯅꯪ ꯑꯩꯁꯤ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯨꯡꯁꯤꯕꯗꯨꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯤꯕꯅꯦ ꯅꯪꯒꯤꯗꯨꯗꯤ ꯅꯪ ꯅꯁꯥ ꯅꯊꯟꯇꯩ ꯈꯟꯕꯅꯦ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯔꯣꯏꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯏꯜꯂꯣ ꯑꯩꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯉꯝꯕꯒꯤ ꯏꯃꯥ ꯄꯥꯕꯅ ꯇꯥꯉꯝꯕꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯂꯕꯅꯦ ꯃꯥꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯆꯪꯈꯣꯟꯕꯤ ꯀꯧꯔꯤꯕꯗꯨ ꯇꯥꯁꯤꯜꯂꯨꯕ ꯇꯧꯗ ꯆꯪꯈꯣꯟꯕꯤ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯆꯠꯅꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯉꯝꯕꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ ꯃꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯆꯩꯔꯝꯕꯁꯤꯡ ꯑꯗꯣ
Madu pumnamak ngambagi mafamdadi hairamdre. Thongalda madomsa ibesa makhwang metuna mabu lakpa ngairami. Changkhonbi khara kirap mamai lukthaduna imung sange tawbaga. Ising khuyamuk sokpada asuk kuina matam laurisi. Nang kai selui. Ha. Kaisu sati idomcha. Kaisu satraga asuk yamna kuira ibasina kaigino. Ha. Na wow na lebran he warak tabiya. Yari taningde. Nasin khomakanu. Chalo. Namidangi ne chaningai seng lekte. Kanadagi no hangaga purakadamni. Madu ngamdraba nang yumda changnak yari khangaba. Ibesa phet lauduna machinda muram sonduna imunglomda changki. Masigi lamja sara maza sigi haktaktane. Mina suwa makha thangalidana ise. Mawa ama thiraga pithok bakanda dai wai sangladamni. Jangkhonbi ising yaw patrado jaksangda mafam chana thanamlaga laikai cheng hangbalai tharikna. Haima. Jangkhonbi kai lerige nang laibo. Idomcha ai se kainomta kainu hekta hayune. Jangkhonbi ikai kaina. Ngasi namidangi cheng amta lehodre. Idomcha hagi cheng galeradi ngasi namidangi chara konanaba kita laujage haigena. Laiba budi laine ada naina domcha suning dabi machin kanbadugi khaluradi pining dene. Ayamu thuna singzarage domcha. Singaktrabasu yaine isana lawbo. Ada magi ibisa haibi chingan bi suning dabido. Kaidaw legeba. Ngasaidagi namidang sida angang se thadora isibo. Mahagi phattabi nupini ko mado. Lao aduga yumda khara thun halu. Asumna Jangkhonbi cheng adu puduna chatkre. Tharik machinda nungaitana sonja hawi. Chatkriba Jangkhonbi mabu yengduna. Mama mapa dutang leicharam labati. Angangsi. Asumna kaisu wazaramoidabani. Makhurani na yurai subaduga. Madomzani na chinganbi ni na amaleiduga na ne. Angangsi suru heknai biba. Asum taw na namit asima hawki. Somdana ayuki matamni. Lamjing bana. Baba, ay sak thomong mo habni ko. Karigi ngamoy dino. Ha? Iba thabag yame. Chak tu papu thongdo. Ba wa inga moy ba. Ba wa in thong ko. Ay di nga moy shini. Hay ma ngang dana sum leire ne. Isa thoy nang bu kok thongro kay dawrage. Na sai dagi ngang dana leiter su sak tu thongro di loire ni ye. Chalo. Isa di maram pon thongro jo. Oi zaning dre isa thoy ga. Maram da su ba wa in mo kuiro ngasidi. Thawa in khang ama subu sunati. Aduna tradi nang kay dawrage lege habano. Kari thabak bu su dawrige. Yum sida piju pijamba dai wayam dai ko nong phek. Chai mayam si amul loishin. Sida bu kai thabung nai tawdu sibo. Nong dai sungi manabaga koi lang dan chapasu phangde. Pura nupi maram de yele. Ain tawse. Sibu pa ba yengami baba. Adu weraga na yum sida sak thongna ba nupi makok puslo dana. Nupi ye. Ngasai di hai mayam si kem ta de ba. Yum dai mapan phau thobu phangde adu nupi ye. Nupi da pa wan pusilo. Na chai di ne. Ekhoi konthong kai se. Ukidaba kuire. Babadi nungtigi mapan thokoni na mayam thingnaramgani. Aduna imam puro pabana. Icha thoy. Wasoi nganganu kona. Baba thabak thengkre habani nangbo. Lamjingba kap ngang tawduna chakhomlamda changki. No ngale ina thong, namit tare ina thong. Lamjingba gi punsi se chaksang sida loisindore. Nong da koisa langjaba phangde bai. Tanjal do pori changlaktuna. Ka insang nole shabia. Nei napa. Ka insang nole shabia. Nei napa thoy bu phuli. Phana bu paksari. Ekhoi mai phanek leibane adu purake. Sesela thongira. Ini ika bane nang doi tainar kani ngasi. Pakseni bu pakseni habi wani bungo. Nang shoi na tadi langphom nei trobo. Ha. Chalo. Ekhoi pa bu wa thi am pa mane. Ma ga tawsul. Ado kaino do bo. Kaini lai se. Bore chang la thongi chalo sai da. Chalo ba. Ta khoyam ta ishau di bo. Ekhoi ma di nang na khit mai le. Ado haido di shwai idea ko tharle na to nang na. Hairage se tar. Poring hak tumina lay. Poring na tumin lay kiba dada lamjing ba pori da wansin duna. Haire nang isa yung da. Sise, hairage se. Pagito ba niba. Adura. Yam kiyan ta na amo. Nang ay sumay na sumlay ba na diyari. Mapung marifa ba haiba do suwere. Hausik pa ba gidi imay pa kali. Aduna karim tawal hantri. Aduna hayang way. Imay pa na suwandring ay sida. Kaikay na tawbo yaba. Yung dalay na sil tawbo yaba kay na tawsi. Masita na ginalain ba? Sel thokpa nate ay ukinamidangi sak thongba dai wari. Sige hanam ta tanagisi. Mina nga saidi ay phagi ta hale. Phagi ta hanu yona ti. Ay seng na wari ba. Chapu yan si ubada ay lai ho hodore ba. Jang thongba sina kharo phai.
Imong Mongol sit sengba dai sugai ang teba ai ngamdreba aisu thaba kai du chatningi nei ado sumai tawrse sele yam phangada ba thaba amdi lei ai munna khalaga hairamne kai thaba mi phaba aduga sel tanba chat thoya saida natai budai jadaba he pang adu di sel mayam phangduni ne khalumuna mi ta drama nai sibo Hafi sumapa tabra haina chiptharaga yengi lamjingba. ore pa batane le phoro dai munna khaluko aduga hairo Masi hairamnaga porei chatki. Lamjingba maso porei tanabani haiduna lahawi. ore daboda tawgumse ai ngamoi ko Somna ngamba mama ibema sana hanbiga kanna launari. ai lohongbase sungo ngamoi ma Karigi ngamoi doiba? Ha, karigi ngamoi doino ba? Ai ga nangi napabung kana miyamang da sangsi si basiro nang napamise. Ha, aigi wa karisu taba tawdana aigi aningba pamba karisu khangbidana ima khoina lohongbase silam labani sijaba tabani dana kaya danu yong ko masya ima khoi pabung khoi gi aningba pamba tana chana tawdunu talakhi bane nomuta ima pabgi mayuk talik chakhi debana chane nakhoi gi naning ta thunganduna asuk sang pun sije lakhi bane handaki matang simadi aigi su aigi ishage ayo fire mama lepje bada simtang di yabi yadana madugi lamja sara masado yam pam khrabori dei sadia. Haujik thore isisu lamja sara dugi manakta saba thore oirini ne. hai tawnu hai sini imana wai khudingi lamja sara dum polisi bu nate lamja sara dimi na trobo ima sibo oining dana oiraba Ye, kan khaliba haiduni nangi se. Ha, kan khaliba haidune ba. ima gi mi bu hanthane yengbogi mawong duna haijabane Launari bada tabada imung da leramba mapa ke so thoraktuna. yare mama nang amuta ngai ko nang kadai chakin thoraklibano Ngamba tumin lepli hangli bado khumde. Ho kadai de oini haige lamja sara dugi manakta natana. yengoi ipa ga wari kharsas ngasidi phamu Ngamba mangol da thariba chakri aduda hainingdana phamthai keso ingna tapna. ipa gi de isana ko khalla henne sagai asigi amadi imung asigi piba halne nakhada amadi nathakta ama leidana nang ama soikhrabasu ama na menkhatkani haiba ma leitabane ipa hoina nangi phanaba silise nang ya famthoi chumme isa jangkhon bido ingjat tapsai yam phai mabu pidat padat pani haina hanthani yengbagi wanate adu ipa di hayengwai ngai shen oibada mai chana roida boirabadi ipa pamde punsigi phirep ama loba haibase yamna lubane ipa di wa chagat ngangnaba si pamde haiba nang khanglibadune aduna ipa hoina siliba luhongbasi nang yaw nupi masado yam phai imung manung aiga hana khangnaba ngaktane chalo sab nang na satawdo Ngamba mapadadi hangana khumbadi ngamda. Mamada pendana yenglamlaga imunglomda oina changki. Luhongbada matakre. Numidangi matamni. Changkhonbi mayamgi chanabani haiduna sillangli. Madam chagi masanapi tanubi sanglaktuna. Iche, kai tawrauge? Aising aside isu yawidre iche waramane. Yaranida. Tano, adu saro idom chaga khuratongoda chak chanaba kauro. Imabudi kaurake. Adu paabudi lairamoye. Makhol su tade mayu thaba chalamgani. Hoine. Idom chado kauro adudi. Asumna ibe sasu sanglaktuna chak chanaba phamthare. Karino insang sidia? Kaidaragi ima? Sibu insang lo? Ha? Sigumba insang sidi noigi namana pa asibada pizauso. Wahai si mahairam laga insang yawa patrado jangkhon bida thomlei. Jangkhon bi insang adunaga mahi langbane pumchot hek choli. Kari so haizaba ngamda hanggatna khumjaba so ngamda tasinduna lepli. Karino ima bu ngawbra. Chaningdraga saro no yadra. Masibu phi ama paiduna chotliba singado taithokpiduna. Isia sopra. Jangkhon bi mangakta makhai sopti haibagum wadi ngangdi. Hey, nang tumi layo. Jangkhon bi da mon sinduna. Nang sigumai sang se kana thong hai. Kana thong hai ge. Jangkhon bi na khumdringai tanu bi na phat oktuna. Imong sida kari bo leiriga. Pa bana mayung ngawro leire. Iman su nong tayum sida. Sisi mathong hai na bisilamba yawkhraba. Adudi araiba mathong jin bata bane. Aikhoina khara jajari sisu isen na megi mayum na thaba khara chappadagi natra. Sana phawbadi henry se. Aduga iman ije se asukta thiri se kaigino ba. Masanapi tanubina kaknga yawdraba wa mayam ama hairaklabanina ibesa khumpham khangde aduga thawa isa sadana hai chari basing se loi loi shalu
ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯊꯣꯛꯈꯤ꯫ ꯏꯆꯦ ꯅꯪ ꯐꯝꯃꯨꯁꯦ ꯑꯩ ꯂꯣꯏꯁꯤꯟꯒꯦ꯫ ꯌꯥꯅꯤ ꯌꯦꯇꯅꯣ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯕ꯫ ꯌꯥꯗꯦ ꯏꯆꯦ ꯐꯝꯃꯣ ꯑꯩ ꯇꯧꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯣꯔꯦ ꯂꯝꯖꯤꯡꯕꯗ ꯀꯟꯅ ꯊꯦꯝꯂꯤ ꯂꯝꯖꯤꯡꯕꯅ꯫ ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯄꯣꯔꯦ꯫ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯂꯣꯟꯅꯕꯗꯨꯕꯨ? ꯍꯦꯔ ꯅꯪꯁꯨ ꯅꯨꯄꯥ ꯌꯥꯝꯃꯜꯂꯛꯇ꯭ꯔꯦꯗ, ꯆꯥꯛꯈꯨꯝꯗꯗ ꯂꯩꯔꯝꯅꯤꯅ ꯑꯣꯟꯕ ꯑꯣꯜꯂꯛꯑꯕ ꯀꯩꯅꯣ? ꯅꯪ ꯍꯥꯏꯔꯤ ꯊꯕꯛꯇꯣ ꯇꯧꯗꯧ ꯁꯔꯨꯛꯅꯦ ꯑꯩ ꯑꯣꯜꯂꯒ ꯑꯗꯨꯝ ꯅꯨꯄꯥ ꯃꯥꯟꯗꯅ ꯂꯩꯍꯧꯔꯒꯦ꯫ ꯅꯪ ꯑꯩꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯩ ꯆꯥꯔꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅ, ꯈꯣꯟꯊꯤ ꯆꯥꯔ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯄꯅꯤꯍꯦ ꯅꯨꯄꯥ꯫ ꯑꯣ ꯑꯗꯣ ꯑꯩ ꯅꯪꯅ ꯍꯥꯏꯔꯤ ꯊꯕꯛꯇꯨꯗꯤ ꯉꯝꯃꯣꯏꯑꯕ ꯑꯩ꯫ ꯑꯃꯨꯛ ꯈꯛꯇꯪ ꯇꯧꯁꯤ, ꯑꯃꯨꯛ ꯈꯛꯇꯪ꯫ ꯈꯜꯂꯨꯍꯦ ꯅꯨꯄꯥ, ꯁꯦꯜ ꯌꯥꯝ ꯐꯪꯗꯣꯏꯅꯦ꯫ ꯅꯠꯇꯦ ꯃꯤꯗꯨ ꯐꯥꯔꯦꯅ ꯈꯜꯂꯣꯅꯦ, ꯑꯗꯨꯒ ꯃꯤꯗꯨ ꯀꯗꯥꯏꯗꯅꯣꯕ ꯊꯝꯗꯣꯏꯁꯦ? ꯑꯗꯨꯒ ꯀꯃꯥꯏꯅꯅꯣꯕ ꯁꯦꯜ ꯂꯧꯗꯣꯏꯁꯦ? ꯑꯣꯏꯔꯦꯃꯤ ꯅꯪ ꯍꯥꯏꯔꯤ ꯋꯥꯗꯣ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯣ, ꯑꯩꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦꯃꯦ꯫ ꯑꯗꯨꯒ ꯃꯤ ꯊꯝꯐꯝꯗꯣ ꯑꯗꯨꯅ ꯇꯨ ꯑꯥꯗ ꯎꯔꯤꯕ ꯑꯩꯈꯣꯏ ꯆꯤꯡꯁꯤꯒꯤ ꯃꯊꯛꯇ ꯍꯥꯟꯅ ꯃꯤ ꯂꯩꯅꯔꯝꯕꯒꯤ ꯁꯪ ꯌꯥꯝ ꯂꯩꯕꯅꯦ, ꯑꯗꯨ ꯊꯝꯁꯤ꯫ ꯅꯪꯗ ꯌꯥꯔꯧꯅꯦ, ꯑꯇꯩꯗꯤ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ꯫ ꯍꯣꯔꯦ ꯅꯪ ꯇꯧꯗꯣꯏꯁꯦ ꯃꯤ ꯈꯪꯅꯔꯛꯑꯗꯤ ꯏꯕꯥꯅꯤ ꯍꯤꯡꯅ ꯐꯨꯝꯒꯦ ꯍꯥꯏꯔꯛꯀꯅꯤꯀꯣ? ꯑꯗꯨꯅꯕꯨ ꯃꯤ ꯈꯪꯅꯗꯅꯕꯅꯤ ꯇꯧꯗꯣꯏꯁꯦ꯫ ꯑꯗꯨꯗꯤ ꯃꯤꯗꯨꯗꯤ ꯀꯥꯏꯗꯤ ꯐꯥꯗꯣꯏꯕ? ꯇꯥꯗꯕ ꯌꯥꯏ ꯃꯆꯥꯗꯣ, ꯃꯁꯛꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗꯦ, ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ꯫ ꯌꯥꯔꯣꯏ ꯃꯤ ꯏꯇꯥꯎ ꯅꯪꯕꯣ, ꯑꯩꯈꯣꯏ ꯈꯨꯟꯗꯤ ꯀꯃꯥꯏ ꯐꯥꯗꯣꯏꯅꯣꯃꯦ? ꯍꯌꯦꯡ ꯈꯪꯅꯔꯛꯑꯗꯤ ꯏꯕꯥꯅꯤ ꯈꯨꯟꯗ ꯂꯩꯕ ꯌꯥꯗꯧꯔꯤꯕꯣ? ꯑꯗꯩ ꯃꯔꯥ ꯂꯩꯖꯗꯕ ꯌꯨꯝ ꯏꯪꯈꯣꯜꯒꯁꯦ ꯃꯩ ꯂꯣꯏ ꯆꯥꯎꯔꯣꯏꯗ꯭ꯔꯕ? ꯍꯣꯏꯅꯤ ꯆꯨꯝꯃꯤꯅꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯁꯤꯗꯒꯤ ꯐꯥꯕ ꯇꯥꯕ꯫ ꯑꯁꯨꯝꯅ ꯄꯣꯔꯩꯅ ꯇꯛꯄ ꯍꯦꯜꯂꯛꯂꯕꯗ ꯂꯝꯖꯤꯡꯕ ꯃꯥꯁꯨ ꯌꯥꯕꯗ ꯃꯇꯥꯔꯦ, ꯃꯇꯝ ꯊꯥꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯆꯪꯈꯣꯟꯕꯤꯒꯤ ꯃꯈꯨꯔꯥ ꯅꯤꯃꯥꯏ, ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯈꯣꯒꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯃꯌꯨ ꯊꯛꯃꯤꯟꯅꯔꯤ꯫ ꯌꯨ ꯉꯥꯎꯐꯤꯡ ꯈꯣꯒꯦꯟꯅ ꯈꯨꯔꯥꯁꯦ ꯑꯍꯜꯁꯨ ꯐꯅ ꯑꯃ ꯑꯣꯏꯔꯦ, ꯌꯨ ꯊꯛꯄꯁꯤꯕꯨ ꯍꯟꯕꯤꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯤꯃꯥꯏꯅ ꯅꯪ ꯈꯨꯔꯥꯗꯤ ꯑꯩꯅ ꯍꯦꯛ ꯁꯤꯗꯤ ꯐꯥꯎꯕ ꯊꯛꯀꯅꯤ ꯌꯨꯁꯦ, ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯈꯣꯒꯦꯟꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯣꯊꯥꯔꯒ ꯏꯆꯥꯅꯤ ꯈꯜꯂꯒ ꯂꯩꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯃꯈꯛꯅꯤ ꯏꯕꯨꯡꯉꯣ, ꯑꯃꯗꯤ ꯑꯩꯒꯤ ꯇꯥꯆꯧꯅ ꯊꯝꯂꯝꯕꯅꯤ, ꯏꯆꯥ ꯅꯠꯇꯦ꯫ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯈꯣꯒꯦꯟꯅ ꯑꯗꯨ ꯈꯨꯔꯥ, ꯅꯆꯥ ꯋꯥꯐꯝ ꯑꯝꯇ ꯂꯥꯟꯅꯗꯤ ꯂꯧꯕꯤꯅꯨꯀꯣ꯫ ꯑꯩꯁꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯦ ꯈꯟꯕ ꯀꯨꯏꯔꯕ, ꯑꯗ ꯇꯟꯖꯥ ꯑꯃ ꯐꯪꯗꯕꯁꯤꯗ, ꯑꯗꯨꯅ ꯉꯁꯤ ꯇꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯀꯣꯏꯒꯅꯨꯅꯦ, ꯀꯩ ꯋꯥꯐꯝꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯅꯪ ꯈꯨꯔꯥ ꯍꯦꯛꯇ ꯌꯥꯗꯣꯏꯅꯤꯅꯦ꯫ ꯁꯨꯝꯗꯧꯕ ꯈꯨꯔꯥ, ꯑꯩꯅ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤ ꯆꯪꯈꯣꯟꯕꯤꯁꯦ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯔꯗꯅ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯃꯥꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯕ, ꯑꯗ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯔꯣ ꯍꯥꯏꯒꯦꯅ꯫ ꯅꯤꯃꯥꯏ ꯈꯣꯒꯦꯟꯗ ꯃꯃꯥꯏ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯅꯠꯇꯦ ꯈꯨꯔꯥ, ꯂꯥꯟꯅ ꯂꯧꯅꯒꯨꯝꯁꯦ꯫ ꯈꯨꯔꯥꯒꯤ ꯑꯋꯥꯃꯟꯁꯨ ꯅꯆꯥꯅ ꯈꯪꯅ ꯇꯧꯖꯒꯦ ꯍꯥꯏꯔꯤꯕ, ꯑꯗꯨꯒ ꯌꯨꯁꯨ ꯈꯨꯔꯥꯅ ꯄꯦꯟꯗ꯭ꯔꯤꯈꯩ ꯄꯤꯊꯛꯆꯒꯦ꯫ ꯃꯃꯥꯟꯅꯕ ꯑꯇꯩꯗꯨꯁꯨ ꯈꯣꯒꯦꯟꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯅꯤ ꯈꯨꯔꯥ, ꯆꯪꯈꯣꯟꯕꯤꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯣꯒꯦꯟꯒꯤ ꯅꯥꯛꯇ ꯂꯩꯖꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯗꯣꯏꯖꯥꯅꯤ꯫ ꯑꯗꯨꯏ ꯃꯊꯛꯇ ꯈꯨꯔꯥꯁꯨ ꯁꯦꯜ ꯋꯥꯠꯂꯔꯣꯏ, ꯌꯨꯁꯨ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯐꯪꯂꯗꯣꯏꯅꯤ ꯈꯨꯔꯥ꯫ ꯅꯤꯃꯥꯏ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯕ ꯇꯧꯗ ꯐꯠ ꯍꯦꯛꯇ ꯌꯥꯊꯣꯔꯛꯏ꯫ ꯌꯥꯏꯅꯦ ꯏꯕꯨꯡꯉꯣ, ꯁꯦꯜꯕꯨ ꯐꯪꯅꯤ ꯍꯥꯏꯔꯗꯤ꯫ ꯑꯁꯦꯡꯕ꯭ꯔꯣ ꯈꯨꯔꯥ? ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯁꯦꯡꯂꯦꯀꯣ? ꯅꯪ ꯈꯨꯔꯥꯅꯕꯨ ꯅꯣꯏꯗꯧ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯔꯥ, ꯈꯨꯔꯥꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩꯗꯤ ꯈꯨꯔꯥꯅ ꯁꯥꯎꯔꯛꯀꯗ꯭ꯔꯅ ꯀꯌꯥꯗꯤ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦ ꯈꯨꯔꯥ꯫ ꯑꯗꯨꯗ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯁꯥꯅꯤ ꯀꯩꯁꯨ ꯌꯥꯔꯣꯏꯕꯣ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯣ, ꯈꯨꯔꯥꯗ ꯊꯃꯣꯏ ꯁꯦꯡꯕꯤꯌꯣ, ꯑꯩ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯂꯧꯖꯒꯦ ꯈꯨꯔꯥ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯣ ꯂꯩꯔꯛꯇ ꯃꯤ ꯆꯠꯅꯗ꯭ꯔꯕ ꯀꯥꯟꯗ ꯅꯪ ꯈꯨꯔꯥꯅ ꯆꯪꯈꯣꯟꯕꯤꯗꯣ ꯄꯨꯊꯣꯔꯛꯑꯒꯦ, ꯑꯗꯨꯒ ꯐꯥꯖꯈ꯭ꯔꯣ꯫ ꯈꯣꯒꯦꯟꯗꯤ ꯍꯔꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯕ ꯁꯦꯜ ꯈꯔ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯗꯨꯗꯤ ꯈꯨꯔꯥ, ꯁꯦꯜ ꯈꯔꯁꯤ ꯁꯤ ꯍꯥꯟꯅ ꯄꯥꯏꯕꯤꯈ꯭ꯔꯣ ꯈꯨꯔꯥ꯫ ꯌꯥꯏꯗ꯫ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯍꯌꯦꯡ ꯍꯥꯏꯕ ꯄꯨꯡꯖꯥꯗꯨ ꯉꯥꯏꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯊꯥꯅꯈꯤꯕ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯤꯃꯥꯏ ꯆꯪꯈꯣꯟꯕꯤꯕꯨ ꯇꯞꯅ ꯍꯧꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯦꯝ ꯂꯧꯗꯨꯅ ꯄꯨꯊꯣꯔꯛꯏ꯫
Kaidano Kuraton? Tapna ngangone. Nadom sa tardi ma mo ingondagi mungi harkani. Se. Nang kuratongi puri kauda sel khari yaubane. Tahawra mare. Aswai fabu tholagane. Amuta yengminarusi. Asumna hairabada Jangkhonbi karisu khanjiluba tawda Thongalomda punna thokminari. Thongal hek yaubaga lumduna leiramba khogengi kangbu aduna Jangkhonbi bu phanaba tawri. Jangkhonbi yam pakhatna. Kaino tawbirisibo? Kuraton! Pukrone noibo. Kharatuna. Mi khangnar tingaisida. Kuraton! Aibamda kanbiyo. Holika! Machin me salone khoge nangbo. Asumna hairakpadagi machin adu mensinki lawba ngamkhidre. Makhoi ahum mari sangduna Jangkhonbi bu thangduna puki. Phana sangna pamboi thangboi chelakpada khongpham sahaudraduna makhoi pulap hektu silli. Tanja asi lauduna Jangkhonbi khogengi makhutagi nanthokduna maikai salai khangdana amamba aduda chelakpani. Somda su lamjingba amadi porei amamba aduda lakli. Lamjingbana Asuk thenglaba kansida kadaidagi mino bai khoina phadoise. Phadoriba, yam phadoriba. Inakta saliba nang phawudri. Ngasai ningan na chase haba natro. Nang na chak thongine tawle natraba. Asiyare engondra itainarakan. Nang taw saba mibo. Sidi aiso thajaraktrebo. Yunga wantang oirasu thengnari fanida. As oiroi halasilo. Ngai khoi. Lakpani lamni asai phok nungchalugise. Haujipu kadaida no me tawnangba. Tanja adudani Jangkhonbi amamba aduda uhautraduna lamjingbada thomjili. Safu kana thomjin kiba amadi mihun haigat kibana maram oiraga mafam adumaktada wanthaki. Oi masire. Kaino ji thomai duba. Masi haiduna manadona do pansinduna khangi. Poreina kaino ji gido. Haujigido miro lairo. Yadre side. As amamba maraksida lang. Nantan ngakta ngaire. Nang tanan galari thiu haibane swai ta ki maleba. Lai odi phawdo jakhini mi soidan oramneba. Makhong aduna amamba marak aduda mama duna yenglei. Thengnare Jangkhonbi na taaduna leribado. Mane mi. Laini sale. Ha. Min heba. Kadaino. Asumna maduna yenglakpani. Lamjingba. Mani ne. Ayonda thomna isidi mi oire. Nupi mali da. Masam nam sangi. Poreina kuitharagumse thangoi da. Ngamaroi nang thang lamsang lakpai war kansida. Aidi sonjabi ne nang khangi natra. Nang na sohdor pa duga polum se ayonda puhanba. Ibu nang afamorti na tena. Asumna maring sumda thangatuna Jangkhonbi bu puduna lakle lamjingba chana khalli. Kurigino nupi mana amamba silermishina. Khogen hoigi kangbu adusu thiba yaba thirabada phangmanlaktrabadudadi makhoi masel oina khana khali mamanabaduna. Si boin tuningdan turiro. Tungdagi agi phinatani leidu kanano. Khogena Liam ni hek manganba. Ai sel noina singadamni. Herai da nangi sel du boina lawra. Nangi sel di khurani mai lawne. Mangoda hayudana. Midi makhut mangna sinarakre. Khurani mai gi wari loikre. Nangi wari ni hawduise. Ai gi sel do singoi hairagana machan bido singo. Kaino ba ina tawdui sauji hairoba. Nangna tu silamdragabu nang thok to na chelamgadraba. Sel do nang singdong nai jine. Era dadi hemali dadi. Sel do engonda singo hairdi aigi phinatani lakpa mido adu su singalu. Nangna sorga mide daini si kaigino. Sel do singakta ba sungya yaroi. Sel do aina singo hairabani na mangbai mangjaba haujik laikai takpa tare dudi. Kaino laikai takpa kaide. amamba marak aduda menman tadana ani du phuna khalai. Amambaga oibaga khamdokpa misu solakpadudadi makhoi pulap hekta mafam aduda phuna khalai. Nonga lafa machana hanjilaktaba aduda mangi jaw mathai wazana thongal fawa thoklaga yenglurga hanjilakpani. Pori mama bina mayokne. Moi bu kadai chakkani hairamge ba. Aswai fawudangni hairambani. Aduga hauji fawba hanjilaktriba sini tema. Moi bu lambida phatanungdaga thoktana laikhrajatlo haimida. Idei madi laiba yadre mi. Nang ta chawso thiruni thokibade hanjilaktri. Ado angang du boina nupi pusilo haibaduda nupi ga chenjong tawkrabra haibasu khangdini. Ma bu khangnaba nupi ga leibrane. Idei madi thajakhidreda. Nati ama jelasu amadi jelamoy aduna halakpa mayaidana. Anido thadoknaba yadabane. Hena su pakhatkinu itema. Ngahak yengkisi.
Nong pungan nga lapaw, ani dudi, tumdan hakang wawa chan mamakay, taaduna layriban nupi aduda, ningkang pamduna yengli, porena. Hausipa haugatrishibu sirajalo. Lamjing mamakut adu nupi dugi manaton mayada haifet thame. Siri. Aduga hausipa haugatrishina kaige. Lamjing bana, Yahau yam thengbu nupi go ijalo. Hango hore haugalag. Ado kamai doba. Adu su hango hore haugalaga. Kaino hango daishibo. Ngasi nong khaktum dabada ngaudorobana. Aina haidine horen ma haugalakpaga maming matha hango. Aduga moigi imung manung magi leifam adudai thabak hauba yare. Haibani mi apang nangbo. Tanja dudani jangkhon bi phuk hagolei, ani do khangduna maning handuna dusele. Jangkhon bi phamlambadagi phuk hagotuna, akoi badu koilei leina yengduna chena ba sem sari. Ani dong hakti moina tawriba thabak tu kaukthokduna, nupi du damunna yengduna lei. Gyan taraktuna koilau hek launari, lamjing bana. Pore thong chenkidore. Thonglo thingjilo aibani ne. Porei thongjin aduda train khidana ba haidana lepshin na. Aina pula thamo haidrabana onda. Punna ba thawi du kadaino. Hoini chummini. Jangkhon bi yum manung adugi akoi ba aduda koi chen chele. Lamjing bana chakhon bi butana duna donglomdagi konshin duna pharame. Porei na Laurido machindu misilo lamjingba nangbo machindu melome. Soina ba tare ba torise. Lamjing ba machindu khusa manga aduna mensilubada jangkhon bi gi mayana makhut aduda chilak padada de. Oi masire. Hairam naga jangkhon bi bulaktana inthoklam naga makhut paisin duna phamduna lekhi. Jangkhon bi manakta leiramba chai ama paikhatuna kasin aduda leptuna. Ina changsilakano. Hek changsilakpada thomduna hagadabani. Changsilakano. Lamjing ba makhut adu su paisin duna chaina khangba lepte aduga jangkhon bi da yengduna phamna. Hingcha bi ramira nangbo. Miwonda ba sukana chikpajibu hauna brabasibo. Aina leisi kadaidano. Kaigina iba maphamsida phaduna purisa. Nakoi kana no. Porei phamduna leiriba lamjing bagi manak nakna changsilaktuna masanomduna. Haugulo. Asi changsilagam da phawba. Chenkimna halani. Chai si hana muloba. Asigi hingcha bisan chikpagi khusin nadan leisi udrona. Nang khuto hayeng kona naru. Hausiki desim da pharoba. Nang oi changsilaga pharusu chalo. Aidi pangal sonjabine nang khangi natro. Jangkhon bi khanglaw hek law khalei. Nakoi kana na haibane. Aina leisi kadaidano haibane. Kaigida ma iba phaduna maphamsida purai bano. Ani do pakhum pi batauda nabi mangoda yengduna adum leiri. Jangkhon bi amuk suning singlei magi makhura na mabu phahalakpa aduga makhura na pankhiba ming khogen. Jangkhon bi masinda tapna soli. Mane khogen. Laikai gi oktaba khogen. Laikai gi machi masinda nattaba mi yengeng ba khogen na maphamsida iba phaduna purakpane. Soli bada tahawraba lamjing bana. Kanano khogen haide. Aidi khogen nati masu nate. Aidi lamjing mane. Porei lamjing bagi makokta thaduna Mingdu haiganu ne. Ikhoin tari thoksin nang khangi natro. Aigi su haikrabani na nangi su haikrabi. Tu mana pore. Ado chaidu thamoba wari fajan sansiba. Jangkhon bi makhol khar tapthana. Nakhoi ani khogen gi mi nataba sengbra. Khogen haido aikhoi kanano khangdeba. Aduga karige ibu maphamsida puraiba. Porei na Isalgi ming leifamda hanam ta hairo. Aikhoi noigi halaman singdo pau piduna khangan jakhige. Asumna porei na them nauduna maming matha khangnaba hotnari adubu Jangkhon bina. Aina haklisa hana khuma. Karige ibu maphamasida puraibano. Nupa ani adu yengnei. Yararoi khangduna porei na asengbadu khanghan khro haibagum mangak adu nomai. Lamjingba karige damak nupi ma na mapham asida leiramliba. Matau kamdauna mabu thengnarakhi haibana chingba waram khudingmak nupi magi maphamda liduna khangali. Wari sing adu tarabada Jangkhon bi hausikta da gyan lakli. Amamba marak adu da chelakpada karigumba amada thengjinkhiba adu makhoini haiba. Pairamba chaidu makhada thadakhiduna ningba kaina makhada phamthai aduga tapna hairi. Noina khaliba misak adudi aidi natte. Nupa anido amuktang yengnei aduga nupi magi mana khara nakna changsinduna phammi. Aigi ming Jangkhon bi kawi. Aigi ima ipa animak leikhidre. Aigi babuga pokminaba ikhura amadi idomcha makhoi anigi manakta leiduna ai saukjarakpane. Asumna Jangkhon bi magi punsi wari makhoi gi miwat minaida karamna chawrakhi aduga numit aduda makhoi ga matau kamdauna thengnakhi haibadu liduna khangali.
ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯨꯡ ꯅꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦ, ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯤ. ꯄꯣꯔꯩꯅ ꯂꯝꯖꯤꯡꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯈꯤ. ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯂꯥꯛꯑꯣ. ꯀꯩꯅꯣ ꯀꯩ ꯇꯧꯔꯒꯦ? ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯆꯤꯡꯗꯨꯅ ꯑꯅꯤꯗꯨ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯁꯤꯗꯤ ꯐꯤꯕꯝ ꯌꯥꯝ ꯂꯨꯗꯧꯔꯤ. ꯑꯗꯨ ꯀꯩꯅꯣꯕ? ꯎꯕꯗ ꯈꯪꯗ꯭ꯔꯣꯅ? ꯁꯦꯜ ꯐꯪꯂꯅꯤꯅ ꯈꯜꯂꯨꯕ, ꯑꯗꯨꯒ ꯑꯣꯟꯊꯣꯛꯄꯒꯤ ꯃꯤ ꯑꯃ ꯊꯦꯡꯅꯩꯌꯦꯕ. ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯀꯅꯥꯗꯒꯤ ꯁꯦꯜ ꯂꯧꯕ ꯐꯪꯗꯣꯏꯁꯤ? ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯣꯔꯩ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ. ꯂꯝꯖꯤꯡꯕꯅ ꯃꯈꯣꯡꯅ ꯄꯣꯞ ꯄꯣꯞ ꯀꯥꯎꯗꯨꯅ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ, ꯍꯧꯒꯠꯂꯣ. ꯃꯀꯣꯛꯀ ꯄꯥꯏꯗꯅ. ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ. ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯄꯤꯁꯦ ꯊꯤꯟꯗꯣꯛꯈꯤꯅꯕ ꯇꯧꯁꯤ. ꯊꯤꯟꯗꯣꯛꯈꯤꯕꯅ ꯐꯅꯦꯕ. ꯁꯤꯗ ꯀꯨꯏꯅ ꯊꯝꯂꯒ ꯑꯐꯕ ꯑꯣꯏꯔꯣꯏ. ꯍꯧꯒꯠꯂꯣꯃꯦ. ꯆꯪꯈꯣꯟꯕꯤꯁꯨ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ, ꯏꯕꯨꯡ ꯑꯅꯤ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ? ꯏꯕꯨꯡ ꯑꯃꯁꯤꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯑꯣꯏꯅ ꯎꯏꯗ. ꯑꯅꯤꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ. ꯄꯣꯔꯩꯅ, ꯑꯃꯨꯛ ꯊꯣꯔꯛꯑꯦꯅꯦ. ꯂꯝꯖꯤꯡꯕꯅ, ꯀꯩꯁꯨ ꯁꯥꯟꯅꯗꯦꯗ. ꯑꯗꯣ ꯏꯆꯟꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ? ꯆꯪꯈꯣꯟꯕꯤ ꯂꯥꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ. ꯄꯣꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯝꯖꯤꯡꯕꯅ, ꯆꯠꯂꯣ ꯌꯨꯝꯗ. ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛ ꯈꯔ ꯄꯨꯔꯛꯑꯣ. ꯊꯣꯡꯕꯗꯤ ꯁꯤꯗ ꯑꯣꯏꯅ ꯊꯣꯡꯉꯁꯤ. ꯑꯊꯣꯡꯕ ꯑꯣꯏꯅ ꯄꯨꯔꯛꯄꯗꯨꯗꯤ ꯀꯩꯅꯣꯝ ꯈꯟꯅꯈ꯭ꯔꯅꯤ. ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯈꯩꯁꯨ ꯄꯥꯈꯠꯅꯔꯝꯒꯅꯤ. ꯀꯩꯅꯣ ꯅꯪꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯝꯃꯣ ꯄꯥꯈꯠꯇꯅꯕ. ꯑꯗꯨꯒ ꯏꯃꯥ ꯆꯧꯕꯤꯒꯤ ꯃꯐꯤ ꯑꯍꯟꯕ ꯈꯔꯁꯨ ꯄꯨꯔꯛꯑꯣ. ꯏꯆꯟꯒꯤ ꯃꯐꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯄꯣꯔꯩ ꯃꯔꯥꯏꯕꯛꯇ ꯑꯃꯨꯛꯇꯪ ꯊꯥꯖꯤꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ. ꯃꯇꯧꯗꯨ ꯑꯅꯤꯗꯨꯁꯨ ꯌꯦꯡꯗꯨꯅ ꯅꯣꯛꯍꯧꯏ. ꯁꯣꯝꯗꯁꯨ ꯇꯅꯨꯕꯤ ꯃꯆꯦ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯂꯩꯀꯥꯏꯗ ꯆꯦꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯖꯩ. ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯕꯤꯗꯦ. ꯍꯦꯟꯅ ꯑꯗꯨꯝ ꯆꯩ ꯊꯥꯡꯂꯛꯏ. ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯗꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯨꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯊꯤꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯍꯦ ꯐꯅ ꯑꯗꯨꯝ ꯋꯥꯏ ꯁꯪꯉꯦ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯆꯩ ꯈꯥꯡꯗꯨꯅ ꯂꯥꯛꯄ ꯏꯆꯦꯅꯦ. ꯏꯆꯦꯅ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯗꯕ ꯅꯠꯇꯤꯌꯦ. ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯉꯍꯥꯟꯅ ꯆꯠꯂꯝꯕꯁꯨ ꯌꯥꯏꯌꯦ. ꯍꯩ, ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯤꯅꯦ, ꯇꯥ ꯇꯧꯁꯤꯟꯅꯔꯤꯕ, ꯈꯪꯉꯕ? ꯇꯥ ꯇꯧꯁꯤꯟꯅꯔꯤꯕ. ꯁꯤꯅꯤꯡꯗꯕꯒꯤ. ꯃꯃꯥꯗ ꯍꯥꯏꯔꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯪꯕꯅ ꯃꯄꯥꯅꯤ ꯃꯥꯏꯗ ꯑꯃꯨꯛ ꯍꯥꯏꯖꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ. ꯑꯁꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯁꯤꯅ ꯇꯅꯨꯕꯤ ꯃꯆꯦꯕꯨ ꯀꯧꯖꯗꯨꯅ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ. ꯁꯣꯝꯗꯅ ꯄꯣꯔꯩ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯖꯩꯔꯤ. ꯄꯣꯔꯩ ꯃꯥꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯃꯤꯅꯝꯂꯤ. ꯃꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯃꯤꯅꯝꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯃꯤꯅꯝꯕ ꯉꯥꯡꯕ ꯇꯥꯕꯅꯤ ꯈꯟꯈ꯭ꯔꯦ. ꯊꯣꯏꯕꯅ, ꯅꯠꯇꯦ, ꯅꯣꯏꯕꯨ ꯊꯕꯛꯇꯣ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯉꯁꯤ ꯅꯣꯡ ꯐꯖꯅ ꯉꯥꯜꯂꯒ ꯆꯠꯄ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯟꯗꯅ ꯅꯀꯨꯁꯤ ꯍꯦꯛꯇ ꯇꯧꯕꯁꯤ ꯐꯠꯇꯦꯀꯣ. ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ. ꯍꯣꯏ ꯄꯥꯕ, ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ. ꯉꯔꯥꯡꯗꯣ ꯑꯗꯨꯝ ꯊꯕꯛ ꯃꯐꯝꯗ ꯑꯍꯤꯡ ꯑꯗꯨꯝ ꯂꯦꯛꯑꯦꯕ. ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯍꯟꯕ ꯊꯦꯡꯉꯅꯦꯅ. ꯃꯪꯒꯤꯖꯥꯎꯅ, ꯑꯃꯗꯨꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯍꯧꯔꯤꯕ꯭ꯔꯥ? ꯍꯣꯏ ꯕꯥꯇꯣꯟ, ꯃꯥꯅ ꯐꯤꯒ ꯆꯥꯅ ꯊꯛꯅꯕ ꯈꯔꯒ ꯂꯧꯔꯨ ꯆꯣꯅ ꯏꯊꯟꯗ ꯂꯥꯛꯑꯕ. ꯅꯠꯇꯦ, ꯅꯣꯏꯒꯤꯗꯨꯕꯨ ꯀꯩ ꯊꯕꯛꯅꯣꯅꯦ? ꯄꯣꯔꯩ ꯋꯥ ꯂꯩꯊꯣꯛꯇꯨꯅ, ꯕꯥꯇꯣꯟ ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯦ. ꯊꯕꯛꯇꯣ ꯏꯕꯥꯅꯤ ꯍꯜꯂꯛꯑꯒ ꯐꯖꯅ ꯍꯥꯏꯔꯒꯦ. ꯐꯔꯦ, ꯅꯤꯡꯊꯤꯖꯅ ꯆꯠꯂꯣ. ꯃꯤꯒ ꯈꯠꯅ ꯆꯩꯅꯒꯅꯨ. ꯍꯥꯏ ꯃꯃꯥ, ꯏꯕꯨꯡꯉꯣꯒꯤ ꯀꯩꯅꯣ ꯈꯔ ꯁꯤꯟꯂꯥꯡꯕꯤꯈꯣ. ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ. ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯅꯤ. ꯆꯤꯡꯊꯛꯇ ꯑꯣꯏꯕꯅ ꯃꯥꯂꯪꯕ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯠꯂꯤ. ꯂꯝꯖꯤꯡꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯃꯅꯥꯛꯇ ꯆꯪꯈꯣꯟꯕꯤ ꯐꯝꯊꯔꯛꯇꯨꯅ ꯆꯪꯈꯣꯟꯕꯤꯅ, ꯀꯔꯤ ꯈꯜꯂꯤꯅꯣ? ꯀꯩꯝ ꯈꯟꯗꯦꯗ. ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯥꯏꯗꯤ ꯌꯥꯝ ꯍꯩꯔꯤꯖꯥꯠꯅꯤꯅ. ꯑꯗꯨꯝ ꯄꯪꯊꯣꯡ ꯊꯣꯡꯖꯤꯜꯂꯤꯕ ꯍꯥꯏꯗꯨꯅꯤꯗ. ꯀꯩꯁꯨ ꯍꯩꯔꯨꯕ ꯅꯠꯇꯦ. ꯇꯥ ꯂꯝꯖꯤꯡꯕ ꯍꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ? ꯑꯩ ꯏꯊꯟꯗꯅꯦ. ꯑꯩꯁꯨ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯔꯝꯗ꯭ꯔꯦ. ꯑꯩꯒ ꯄꯥꯕꯒ ꯈꯛꯇ ꯂꯩꯕꯅꯦ. ꯑꯕꯣꯛ ꯑꯃ ꯂꯩꯔꯝꯃꯦ, ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ. ꯑꯃꯁꯦ, ꯑꯁꯤꯁꯨ ꯃꯊꯟꯇꯅꯦ. ꯅꯕꯥꯅꯤꯗꯤ ꯌꯥꯝ ꯆꯥꯟꯅꯅ ꯇꯤꯟꯅꯩꯅ? ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯦ. ꯑꯗꯣ ꯉꯁꯤꯁꯤꯃꯗꯤ ꯅꯪ ꯁꯤꯗ ꯂꯩꯔꯣ. ꯑꯗꯨꯒ ꯅꯪ ꯍꯌꯦꯡ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ. ꯆꯪꯈꯣꯟꯕꯤ ꯌꯨꯝ ꯄꯜꯂꯛꯄꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯁꯛꯐꯝ ꯍꯟꯖꯤꯟꯈꯤ. ꯀꯔꯤ ꯇꯧꯔꯦ? ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯇꯥ ꯂꯝꯖꯤꯡꯕ, ꯍꯥꯏꯌꯨ ꯇꯥꯏꯌꯦ. ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯄꯥꯝꯗ꯭ꯔꯦ. ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯅꯤꯡꯂꯦ. ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗ꯭ꯔꯥ? ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕ ꯇꯧꯗ ꯂꯝꯖꯤꯡꯕ ꯅꯨꯄꯤ ꯃꯥꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ.
Ikhura amadi idomcha makhoi ani natana asuk kuibasa makhoi gi misai khangduna lakhibane aduba nok mata ifamda makhoi bu aroba haibada laikhidabane imani ipani khanduna nongmadi makhoi gi minungsi gi irik amatang oirabasu khikbirakhini khanduna ngaijarakpane adubu aigi wakal lalamle aigi hek ikhura magna aduna tarakani haiba ai wakhanda phawba khallude namit aduda ibung khoi thengnaramdrabadi aigi punsi kari oiramgani wahai khara asi haiduna changkhonbi pendana kapjari thokriba thodok amadi hairakliba wari asina khara makhaidi khangba ngamle madudi changkhonbi yum aduda tuson ma sonana hingli haiba lamjengba kaplibi mabu mathan de chena konsinningi adubu ngamde matau aduda nungsi ganu haiba sungam khidre mathanta su hangje ngasi kha sakhang nabi mabu aina suk nungshiriba asumna khanjai changkhonbi amuk sumakha tare talam jengba hingna siraba igi punsine mapam aduda aibu amuk thanbirano ai khong thangse bangam gani thajat mapam asida aibu adamak lehenba yaroidro madu yade kari yadumna pukning sonthagani ai leshide ai upuna sakadabane fatraba makhoibu para amadi tambigadabane nupa ma gi wahai tabada changkhonbi mamai haifet leksilaktuna nupa ma bu yengjaduna nungsiba minok ama nokhi ngasi haiba namit sai loiheningde adumak leheninge asi haiduna changkhonbi phamlambadagi lepkhatuna ponda phajinduna thamlamba cheklana nan thorakpada maning tamjabagum makhut anidu sangna tingthoktuna mamit uisinduna silakliba malangba mabu yahenduna maning tamjari mataudu lamjingba mitkuptana yengjari lapna phamduna makhoigi matau adu ngasai makhai yengliba poreidi magi nupi phabirakpaga chap manakhre tawrisi ahengi matamni misik mirau khol ta khidre ahingi achikba adubu thugairage matagum ahingi apikpa jiba singna anakpa amadi arapada khongli malangba masu liri sitli malangba magi sahumda tumpak leptuna hauriba pambi masa singna lengbagi makholna inot amasu hapli nongdon thaktana thasiramdagi thajana kana tanarakte matagum ningaidana thokli kofet nganba thawan misak singnasu hena leiting hapli lamjengba tumthaba yadraduna madom tumin phamli porei madi nakhokpa makhai tumhauri changkhonbi lamjingbana famliba aduda tapna phamthare khangine kaino adumai to bhongnabro mihun gro isangakre nupana bo aduki kan bra haisiwa aduk thina khangiduba kamai khangudino hoi mai haidina inakta leramagaba ahinga ore kitangsu kaungang tawradi phaiduna ado tumba yadraba nadom tumin phamlaga leramisiba amado yamna khokpaduda tumba yadraba adu nangdi kegi thoreino mopal sida tumu yadra aisi tumba yadri adoine ado talam singbada kainamta hangine hekta hong kaino talam jingbagi khangnaba haibadi inama oigetabaga leibra kaidinada mapal thopoga phangdi sumainaga leise punchigi ahanmane kaigino haisiba kai phangduino nongale chak thong numidari chak thong ade fisu bijamba aina adagi imungi kumno baina wai tere aina sidabu kaidi mapal thobono ekhoi konthong lamna po phangdi aina sauningdana ekhoi pabado nupi yam pusilo haibani adu suyati lamjingba magi wari da changkhonbi thawai tana nokjai asumnaga nokpasi phangjarakhidrabani adubu ngasidi maning tamna nokli ataba minadi lai thokle soidana haikhini adudi talam jingbase ibi matarine adumai hashi yarbjan changkhonbi nokpa hande adumak nokli thangnaba mikupta nupa magi wahaida noklamba adu lepki hayeng deide asumna phaminaba phanglareko changkhonbi khumde adumak tamilei
ꯂꯝꯖꯤꯡꯕ ꯃꯈꯥ ꯇꯥꯔꯛꯏ. ꯄꯨꯟꯁꯤꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯑꯃꯨꯛ ꯊꯦꯡꯅꯕ, ꯑꯃꯨꯛ ꯀꯥꯏꯅꯕ. ꯐꯔꯁꯦ, ꯅꯣꯡꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯉꯥꯜꯂꯛꯑꯅꯤ. ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯅꯁꯥꯗꯣ ꯋꯥꯔꯅꯤ. ꯍꯪꯖꯅꯤꯡꯈꯤꯕꯅꯤ ꯅꯨꯄꯤ ꯃꯥꯁꯨ. ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯆꯥꯃ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ. ꯏꯀꯥꯏ ꯊꯤꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯁꯣꯟꯈꯤꯕꯅꯤ ꯃꯊꯟꯇ. ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯅꯔꯤ. ꯄꯣꯔꯩꯅ, ꯅꯪ ꯅꯊꯟꯇ ꯌꯥꯒꯗ꯭ꯔꯣ? ꯑꯩꯁꯨ ꯂꯥꯛꯀꯦꯗꯅ. ꯑꯩ ꯑꯗꯨꯝ ꯊꯤꯜꯂꯨꯔꯒꯦ ꯏꯊꯟꯇ. ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯑꯩ ꯎꯔꯛꯇꯕ ꯅꯨꯃꯤꯠ 6 ꯁꯨꯔꯝꯃꯅꯤ. ꯅꯪ ꯑꯝꯇ ꯊꯦꯝꯃꯝꯃꯨꯕ. ꯐꯔꯦ ꯑꯗꯨꯗꯤ, ꯃꯌꯨꯝ ꯌꯧꯅꯕ ꯅꯤꯡꯊꯤꯖꯅ ꯊꯤꯜꯂꯝꯃꯨ. ꯆꯪꯈꯣꯟꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯪꯈꯣꯟꯕꯤ, ꯅꯕꯨꯡ ꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯅꯨꯀꯣ. ꯐꯖꯅ ꯆꯠꯂꯣ. ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕꯁꯦ ꯌꯥꯝ ꯐꯕꯅꯤꯀꯣ. ꯅꯪꯒꯤ ꯍꯦꯟꯖꯤꯟꯕꯤꯗꯣ ꯇꯧꯔꯅꯨ. ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ. ꯆꯪꯈꯣꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯈꯟꯗꯦꯗ ꯇꯥꯄꯣꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯇꯣꯏꯅ ꯀꯣꯏꯔꯛꯎꯀꯣ. ꯀꯣꯏꯔꯛꯀꯅꯤ. ꯁꯣꯏꯗꯅ ꯀꯣꯏꯔꯛꯀꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯣꯛꯄ ꯃꯤ ꯌꯥꯎꯗꯣꯔꯤ. ꯅꯪ ꯆꯠꯀꯦ ꯍꯥꯏꯔ ꯆꯠꯂꯣ ꯍꯥꯏꯔꯣ? ꯆꯠꯀꯦ, ꯀꯩꯅꯣꯅꯦ? ꯅꯪ ꯍꯣꯏꯗꯣ ꯉꯥꯏꯅꯦ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯁꯤꯕꯣ. ꯆꯪꯈꯣꯟꯕꯤ, ꯑꯩ ꯆꯠꯂꯦꯀꯣ. ꯑꯩꯈꯣꯏꯕꯨꯗꯤ ꯀꯥꯎꯅꯨꯍꯦ. ꯆꯠꯂꯦ. ꯍꯣꯏ ꯏꯕꯨꯡ, ꯀꯥꯎꯔꯣꯏꯗ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯦ. ꯆꯪꯈꯣꯟꯕꯤꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯄꯗ ꯃꯥꯡꯈ꯭ꯔꯕ ꯆꯪꯈꯣꯟꯕꯤ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯌꯦꯡꯅꯔꯛꯏ. ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯪꯈꯣꯟꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯃꯗꯨꯗ ꯂꯝꯖꯤꯡꯕꯅ, ꯀꯤꯒꯅꯨ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ. ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯇꯥ ꯂꯝꯖꯤꯡ, ꯍꯜꯂꯁꯤꯔꯥ? ꯀꯩꯒꯤꯅꯣ? ꯑꯗꯨ ꯌꯥꯔꯣꯏꯌꯦ. ꯉꯁꯤꯗꯤ ꯅꯣꯏꯅ ꯈꯨꯔꯥꯒꯅ ꯑꯗꯨꯝ ꯆꯥꯒꯗꯣ. ꯑꯩ ꯋꯥꯔꯛꯂꯝꯒꯦ. ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯂꯝꯖꯤꯡꯕꯅ ꯊꯦꯝꯅꯧꯗꯨꯅ ꯆꯪꯈꯣꯟꯕꯤ ꯄꯨꯁꯤꯜꯂꯛꯏ. ꯆꯪꯈꯣꯟꯕꯤ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ, ꯇꯥ ꯂꯝꯖꯤꯡ, ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ. ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯌꯥꯅꯤ. ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯦꯞꯀꯦ. ꯃꯄꯥꯟꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯕꯦꯆꯥ ꯄꯔꯞ ꯊꯣꯔꯛꯄꯗ ꯆꯪꯈꯣꯟꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ, ꯍꯥꯏ ꯂꯝꯆꯠ ꯅꯥꯏꯗꯕꯤ! ꯀꯔꯤꯒꯤꯅꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯗꯤ? ꯍꯥ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯒꯤ ꯃꯥꯏ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯋꯥꯔꯛꯇꯕꯤ! ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯕꯤꯈꯣ. ꯀꯔꯤꯒꯤ ꯅꯪꯒꯤ ꯋꯥ ꯇꯥꯕ? ꯍꯥ? ꯅꯪꯗ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ! ꯆꯪꯈꯣꯟꯕꯤꯒꯤ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯍꯦꯛ ꯏꯜꯂꯛꯄꯗ ꯂꯝꯖꯤꯡꯕ ꯃꯥꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯇꯨꯁꯤꯜꯂꯤ. ꯇꯨꯔꯤꯕ ꯑꯗꯨꯕꯨ ꯍꯨꯒꯠꯄꯤꯗꯨꯅ, ꯍꯧꯒꯠꯂꯨꯁꯦ. ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯄꯨ. ꯑꯩ ꯇꯧꯒꯦ. ꯃꯆꯟꯅꯨꯄꯤ ꯇꯅꯨꯕꯤ ꯑꯃꯨꯛꯀ. ꯃꯅꯥꯎꯅꯨꯄꯤ ꯇꯅꯨꯕꯤ ꯃꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯏ. ꯃꯗꯨꯗ ꯃꯃꯥꯅ ꯈꯥꯝꯗꯨꯅ, ꯍꯥꯏ, ꯆꯪꯈꯤꯅꯨ ꯉꯥꯏꯈꯣ. ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯁꯤꯒꯤ ꯂꯤꯆꯠꯁꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯆꯨꯔꯨꯡꯂꯛꯀꯅꯤ. ꯂꯥꯛꯑꯣ. ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅ ꯊꯣꯔꯛꯑꯣ. ꯉꯍꯥꯟ ꯃꯈꯩ ꯑꯣꯏꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯥꯕꯨ ꯁꯣꯛꯄ ꯉꯝꯕ ꯀꯅꯥꯅ ꯊꯣꯔꯛꯑꯣ. ꯏꯕꯦꯆꯥ ꯃꯈꯣꯜꯀꯗꯨ ꯌꯥꯝ ꯍꯥꯎꯇꯅ, ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯨꯕꯨ ꯁꯣꯝꯅ ꯀꯅꯥ ꯑꯣꯏꯗꯅ? ꯆꯠꯄꯤꯈ꯭ꯔꯣ. ꯅꯣꯏꯒꯤ ꯑꯣꯛꯇꯕꯤ ꯂꯩꯐꯝ ꯅꯠꯇꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯈꯖꯤꯛꯇꯒꯤ ꯐꯅꯌꯥꯝ ꯇꯤꯟꯈ꯭ꯔꯦ. ꯉꯥꯡꯖꯧ. ꯉꯁꯤꯗꯤ ꯅꯣꯏꯒꯤ ꯃꯇꯝ ꯁꯨꯔꯕꯅꯦ. ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯨ ꯉꯁꯤꯗꯤ ꯊꯥꯡꯊꯖꯕ ꯇꯥꯔꯦ. ꯀꯅꯥ ꯂꯩꯇꯦ ꯃꯇꯨ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯅꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯁꯥꯟꯅꯔꯝꯕ ꯇꯥꯔꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯃꯌꯥꯝꯁꯨ ꯑꯝꯇ ꯇꯥꯕꯤꯌꯨ. ꯑꯗꯨꯒ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯄꯤꯌꯨ. ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯃꯈꯨꯔꯥꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯃꯥꯡꯒꯤ ꯑꯍꯤꯡꯗ ꯂꯩꯀꯥꯏꯁꯤꯃꯛꯇꯗꯒꯤ ꯑꯣꯛꯇꯕ ꯈꯣꯒꯦꯡꯒ ꯂꯧꯇꯨꯅꯗꯨꯅ ꯆꯪꯈꯣꯟꯕꯤꯕꯨ ꯐꯥꯍꯟꯗꯨꯅ ꯄꯨꯔꯛꯄꯅꯦ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗꯒꯤ ꯑꯩꯒ ꯊꯦꯡꯅꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯀꯟꯖꯔꯛꯄꯅꯦ. ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕ ꯃꯍꯤꯛ ꯑꯁꯦ ꯆꯪꯈꯣꯟꯕꯤꯒꯤ ꯃꯄꯥꯕꯨꯡꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯈꯨꯔꯥ ꯑꯁꯤꯅꯦ. ꯃꯆꯥꯕꯨ ꯌꯣꯟꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒ ꯃꯗꯣꯝꯆꯥ ꯑꯁꯤꯁꯨꯅꯦ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯆꯪꯈꯣꯟꯕꯤꯁꯨ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ. ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯨ ꯍꯥꯏꯅꯔꯛꯏ. ꯆꯨꯝꯂꯝꯒꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ. ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕ ꯑꯉꯥꯡꯅꯤ. ꯂꯩꯀꯥꯏꯒꯤ ꯃꯤ ꯋꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯁꯦ ꯃꯁꯤ ꯍꯥꯟꯅ ꯋꯥꯔꯛꯀꯗꯕꯅꯤ. ꯃꯧ ꯑꯃꯅ, ꯑꯩꯁꯨ ꯊꯥꯖꯩ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯦ. ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯈꯣꯒꯦꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯄꯩꯁꯥ ꯁꯤꯡꯕꯒꯤ ꯋꯥꯍꯧꯗ ꯐꯨꯅꯕꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯂꯩ ꯍꯥꯏꯅꯁꯨ ꯅꯤꯟꯐꯨ ꯉꯥꯡꯅꯕꯗꯣ ꯃꯁꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯉꯁꯥꯏ ꯃꯈꯩ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕ ꯏꯕꯦꯆꯥ ꯍꯧꯖꯤꯛꯇꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯆꯪꯈꯣꯟꯕꯤ ꯏꯕꯦꯆꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯉꯁꯤ ꯐꯥꯎꯗ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯆꯩꯕ ꯉꯥꯡꯕꯗ ꯏꯗꯣꯝꯆꯥꯒꯤ ꯆꯤꯟꯊꯛꯇ ꯑꯃꯨꯛꯇ ꯐꯥꯎ ꯈꯨꯝꯖꯗ꯭ꯔꯤꯕ ꯅꯆꯥꯅꯤ.
ꯑꯩꯒꯤꯗꯤ ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯏꯈꯨꯔꯥ ꯅꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯏꯈꯨꯔꯥꯒꯤ ꯃꯤꯅꯨꯡꯁꯤꯇꯕꯨ ꯉꯥꯏꯖꯕꯅꯤ ꯅꯆꯥꯗꯤ ꯃꯁꯤꯕꯨ ꯃꯪꯂꯥꯟ ꯑꯗꯨꯝ ꯑꯣꯏꯔꯗ꯭ꯔꯥ ꯏꯕꯦꯆꯥ ꯃꯆꯥ ꯃꯥꯒꯤ ꯋꯥꯍꯩꯗ ꯊꯃꯣꯏ ꯌꯧꯅ ꯄꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯗ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯅꯤꯡꯉꯝꯗꯕꯅ ꯃꯄꯤ ꯑꯗꯨ ꯁꯤꯡꯊꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨ ꯅꯤꯃꯥꯏ ꯌꯨ ꯉꯥꯎꯗꯨꯅ ꯍꯩꯔꯪ ꯂꯥꯎꯗꯨꯅ ꯂꯥꯛꯄꯗꯨ ꯂꯝꯖꯤꯡꯕꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯝꯃꯤ ꯈꯪꯕ꯭ꯔ ꯅꯪ ꯅꯆꯥꯅꯨꯄꯤꯕꯨ ꯌꯣꯟꯊꯣꯛꯄ ꯉꯝꯕ ꯅꯪ ꯈꯪꯕ꯭ꯔ ꯑꯍꯜ ꯅꯤꯄꯥ ꯑꯃꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯒꯦ ꯁꯤꯗꯣꯛꯈꯤꯕꯅ ꯍꯥꯟꯗꯅ ꯄꯤꯍꯧꯗꯕ ꯇꯥꯔꯦꯅꯦ ꯐꯨꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯑꯁꯨꯝꯅ ꯈꯥꯝꯗꯣꯛꯂꯕꯗ ꯐꯨꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯧꯗꯨꯅ ꯈꯣꯒꯦꯟ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯤ ꯑꯍꯜ ꯑꯃꯅ ꯁꯨꯃꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯣ ꯅꯤꯃꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒ ꯌꯦꯡꯂꯒ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯇꯥꯟꯊꯣꯛꯂꯒꯨꯝꯁꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯂꯩꯀꯥꯏꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯈꯣꯒꯦꯟ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅ ꯃꯇꯧ ꯇꯝꯂꯛꯇ꯭ꯔꯤꯉꯩ ꯑꯃꯗꯤ ꯂꯝꯗꯅꯔꯛꯇ꯭ꯔꯤꯉꯩ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯖꯔꯦ ꯃꯌꯥꯝꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ ꯏꯔꯥꯡ ꯑꯗꯨꯁꯨ ꯅꯦꯝꯅꯈ꯭ꯔꯕꯗ ꯇꯅꯨꯕꯤ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤꯅ ꯂꯝꯖꯤꯡꯕꯕꯨ ꯊꯤꯟꯗꯣꯛꯄ ꯊꯧꯔꯛꯂꯤ ꯇꯅꯨꯕꯤꯅ ꯏꯆꯦꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯁꯤꯗꯤ ꯅꯨꯄꯥꯒꯤ ꯏꯊꯧꯅꯤ ꯑꯗꯨꯗꯤ ꯅꯣꯏꯅꯤꯁꯨ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯆꯪꯈꯣꯟꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯐꯖꯅ ꯂꯩꯌꯨꯀꯣ ꯅꯕꯨꯡ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯥ ꯂꯝꯖꯤꯡꯕꯨ ꯑꯃꯨꯛ ꯎꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯩꯃꯥ ꯀꯞꯂꯤ ꯃꯥꯜꯂꯤꯅꯦ ꯀꯞꯀꯅꯨꯁꯦ ꯑꯩ ꯂꯥꯛꯀꯅꯤꯁꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯆꯦꯒꯤ ꯊꯃꯣꯏꯕꯨꯗꯤ ꯊꯨꯒꯥꯏꯕꯤꯒꯅꯨꯀꯣ ꯏꯕꯨꯡ ꯏꯆꯦꯁꯦ ꯋꯥꯖꯔꯕꯅꯦ ꯂꯝꯖꯤꯡꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯐꯖꯅ ꯂꯩꯌꯨꯀꯣ ꯆꯠꯂꯦ ꯑꯁꯨꯝꯅ ꯂꯝꯖꯤꯡꯕ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯆꯪꯈꯣꯟꯕꯤ ꯅꯨꯄꯥ ꯃꯥꯕꯨ ꯃꯤꯠꯃꯥꯡꯗꯒꯤ ꯃꯤꯠꯌꯦꯡ ꯁꯥꯟꯗ꯭ꯔꯤꯐꯥꯎ ꯌꯦꯡꯖꯍꯧꯏ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯅꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯁꯨ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯅꯤꯃꯥꯏ ꯌꯨꯁꯨ ꯊꯛꯈꯤꯗ꯭ꯔꯦ ꯊꯕꯛ ꯆꯠꯇꯨꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯆꯪꯈꯣꯟꯕꯤꯁꯨ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯝꯖꯔꯛꯄ ꯃꯤꯅꯨꯡꯁꯤ ꯍꯧꯖꯤꯛꯇꯤ ꯐꯪꯈ꯭ꯔꯦ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯝꯖꯤꯡꯕꯅ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯉꯝꯃꯣꯏ ꯍꯥꯏ ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯄꯥꯕ ꯈꯨꯟꯗꯤꯟꯅꯕ ꯑꯝꯇ ꯌꯥꯎꯔꯨꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯨ ꯈꯨꯟꯗꯤꯟꯅꯕꯗ ꯑꯩ ꯑꯣꯏꯅ ꯆꯠꯀꯦ ꯆꯥꯛꯁꯤ ꯄꯥꯕ ꯑꯣꯏꯅ ꯊꯣꯡ ꯂꯥꯛꯑꯣ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯉꯥꯡꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ ꯑꯩꯁꯦ ꯄꯥꯈꯪꯅꯤ ꯄꯥꯕ ꯀꯣꯏꯕ ꯂꯥꯡꯕ ꯈꯔꯁꯨ ꯆꯠꯀꯦ ꯍꯧꯖꯤꯛ ꯆꯠꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯣꯏꯁꯤꯟꯗꯣꯔꯤ ꯆꯠꯀꯦ ꯍꯥꯏꯔꯁꯨꯅꯦ ꯆꯥꯛꯇꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯨ ꯏꯄꯥ ꯆꯠꯂꯦꯀꯣ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯖꯥꯎ ꯆꯠꯈꯤ ꯂꯝꯖꯤꯡꯕꯁꯨ ꯂꯥꯍꯧꯏ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯄꯥꯕ ꯑꯩꯗꯤ ꯁꯨꯛꯊꯣꯡ ꯊꯣꯡꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯀꯅꯥꯗꯅꯣꯝ ꯆꯥꯔꯣ ꯑꯃꯨꯛꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯊꯣꯡꯉꯣꯏꯗꯦ ꯀꯩꯗꯧ ꯊꯣꯡꯗꯣꯏꯅꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯁꯦꯠꯇꯨꯅ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯇꯅꯨꯕꯤ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯦ ꯏꯕꯨꯡ ꯂꯝꯖꯤꯡꯕꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯋꯦ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯇꯅꯣ ꯍꯣꯏ ꯑꯁꯦꯡꯕꯅꯦ ꯂꯥꯛꯑꯣ ꯆꯥꯛꯇꯣ ꯀꯣꯟꯅ ꯊꯣꯡꯉꯣꯕ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯊꯣꯔꯛꯏ ꯆꯪꯈꯣꯟꯕꯤ ꯂꯝꯖꯤꯡꯕꯕꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯈꯔ ꯑꯣꯏꯅꯔꯞ ꯇꯧꯅ ꯂꯝꯖꯤꯡꯕꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯀꯤꯟꯅ ꯁꯨꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇꯕ ꯅꯠꯇ꯭ꯔꯅ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯕꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯩꯗꯧ ꯂꯩꯒꯦꯕ ꯅꯪ ꯑꯩꯕꯨꯁꯨ ꯋꯥꯍꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯜꯂꯒ ꯇꯥ ꯂꯝꯖꯤꯡꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏ ꯆꯦꯁꯦ ꯏꯕꯨꯡ ꯂꯝꯖꯤꯡꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯊꯣꯡꯒꯥꯟ ꯊꯣꯛꯂꯒ ꯌꯦꯡꯉꯤꯅꯦ ꯑꯗꯨꯒ ꯏꯕꯨꯡꯗꯤ ꯁꯨꯅꯥꯛꯁꯨ ꯂꯥꯛꯇꯦ ꯏꯕꯨꯡ ꯍꯥꯏꯔꯅꯣ ꯏꯇꯩ ꯍꯥꯏꯔꯣ ꯑꯅꯤꯗꯨ ꯂꯝꯖꯤꯡꯕꯗ ꯇꯇꯨ ꯌꯦꯡꯗꯨꯅ ꯂꯩ ꯂꯝꯖꯤꯡꯕ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯧ ꯆꯠꯂꯁꯤ ꯀꯥꯏꯗ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯈꯣꯟꯕꯤ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ ꯇꯅꯨꯕꯤꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯨꯝ ꯂꯦꯡꯖꯨꯝ ꯑꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯁꯥ ꯑꯗꯨꯗ ꯏꯜꯂꯛꯏ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯌꯥꯔꯣꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ ꯉꯥꯏꯈꯣ ꯑꯩ ꯏꯗꯣꯝꯆꯥꯗ ꯍꯥꯏꯔꯝꯈꯤꯒꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯍꯥꯏꯔꯒꯦ ꯏꯆꯦ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨꯁꯨ ꯆꯠꯈꯤ ꯑꯃꯨꯛꯀ ꯉꯥꯏꯈꯣ ꯑꯩ ꯏꯗꯣꯝꯆꯥꯗ ꯍꯥꯏꯔꯝꯈꯤꯒꯦ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨꯁꯨ ꯆꯠꯈꯤ ꯇꯅꯨꯕꯤ ꯆꯠꯈ꯭ꯔꯤꯕ ꯑꯅꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ